파벌지게. 야래 튀김 막 하자 자꾸. Ana yang dah kucing sang subuh nak lep je wah pada boleh jaga. Ima di hantar ke kerak subi beno lai kurang balak beri je. Oh, hantar ke ham bane. Kui dah lai kurang balak ngam dah. Ada kari boni biji kali. Oh, tiak tak kaya dah ba, na yang dah ba, punci nungjang ba kurang balak. Di boni tu ino. Lai kurang balak je kari boni tu ino. Adam lang dah paham betul. Kang dia dah aduh. Lai kurang balak kang dia je kari no. Aduh. Lai hen view asal ngau juga. Apa nak kerak subi no lai je? Aja aduh lai kang pada. Kang pada bila. Kari boni lagi. Tunggu puji nung sanga nungai panen lai ba imai pagi imai ning batungan ba ni re. Kerak subi no lai je. Ani rak suba. Kari kau subi no. Yam nungai ba harau pawe. Asiam ni ni dah. Isha koi anada yak taba showroom fam da koi ramjari ne malai rambida. Ada bor gai da koi sai ko di khoram nari je. Sigi nungyo ba wan thok kari no khangbi bra bor gai je. Adugi di thudo yok badi khangja de koi na sida laga imang yom fam da koi na thamoi seng na moi da pungning si na ko pungning lumja na koi ga ana yak lai ba do salak malai ba du kopi on hana khoram balak sa. Sumba lak was dara moi gari adum haidi phajana adum mayam loi ma khoiram ningi dana ado ai tangi khan bana taba sum phajana lak pado ai zum mi ju lai ni kholi ni khallaga phajana chatani gari thor ju ising yam gap sal lai ba si lak pada hoi aduma nuai te no nga tare Ini cil lami biji nak kari hai ni. Cuma tu nuai tu tu. Hena nuai ni ba. Sin lilang ini phajana dum sin ba male ado ngasi nong ta mina phajana khangak tre ba khoi dum chum na change ba kiu ka ka lengak tre ado ni Baik, mama na ajum lagi nang semai nunggu ka harak tu kari harak ke. Harai. Aduh kari harak ke harak adu ni harak. Aduh deh kang deh. Baik, baik, nunggu kang dia aja kai no ba. Harak saya. Nak kama kari harak kuram doi no. Lari kayak gana. Lari kayak gana. Okay. Doi no lagi kari borni ke khali. Lại hay cái xuân giao thế này cái đó
ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯅꯕꯅ ꯈꯣꯏꯔꯝꯗꯣꯏꯕ ꯇꯝꯃꯦ ꯀ꯭ꯂꯥꯁ 9 ꯑꯣ ꯍꯟꯗꯛꯀ ꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯀꯌꯥꯔꯛ ꯁꯨꯔꯦ ꯑꯅꯤꯔꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯀꯔꯤ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯀꯣ ꯀꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯗꯣꯏꯕ ꯑꯩꯅ ꯇꯧꯈꯤꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯅ ꯈꯣꯏꯔꯝꯗꯣꯏ ꯍꯟꯗꯛ ꯀꯌꯥꯔꯛ ꯁꯨꯔꯦ ꯁꯤꯗ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕꯅꯦ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯥ ꯁꯨꯃꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯦ ꯅꯉꯣꯟꯗ ꯀꯔꯤ ꯐꯥꯎꯏ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯅꯣ ꯃꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯏꯅꯝ ꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ 7 ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯐꯕ ꯑꯣꯏꯖꯔꯒꯦꯅ ꯈꯨꯔꯨꯝꯗꯣꯏꯅꯦꯕꯀꯣ ꯕꯣꯔ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯈꯣꯏꯔꯝꯅꯔꯤꯁꯦ ꯂꯥꯏ ꯃꯈꯜ ꯀꯌꯥꯅꯣ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯕꯣꯔ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯀꯨꯝꯍꯩꯁꯤ ꯄꯥꯡꯊꯣꯛꯏꯅꯣꯗ तसेंबदी अखोगी दुर्गासी अखोगी पृथ्वी ओइना फेमेल वॉरियर को अखोगी नुपी लक्तगी हाइतारे को अथोइबा लाई हाइनासु लौनै अदुना मसमहांगना अखोगी लेबाक असिदा अखोगी अकाइबा पिगदबा हिंजाबी कयाबु हातोकनबा अदुगा हातोगा मयामदा नुक्सिनना कम्युनल हार्मोनी लेतना अदुंबगी दौननबा दं तकन कनोसी पूजा से तौबनी अदुगा सेंबदी अखोगी दुर्गा पूजा से कोई हियांथांग लाइरंबी सिदा तौरिबसी ममांगैदगी खोना कावखरब चही कयादगी हाइतारे निंथौ पाले मतमदगी अखोगी हाइबा दुर्गा पूजा से तौरपनी अदुबु निंथौसिना अखोगी 1970 दगी अखोगी मोनार्की रूलर हाइतारे मसिना अखोगी हियांथांग लाइरंबी डेवलपमेंट पूजा कमिटी हाइदना मा सेम की मतमदुदा अदुना 1970 असिदा अखोगी कमिटी असिदा सिनरकपनी मदुदी लिसांग सिना चथरकपदुना अखोई 2012 ता हजि लेरबो कमिटी मिंगोइना अखोई पंजरबदा हियांथांग लाइरंबी डेवलपमेंट सेवा कमिटी सेमदुना लेबांग मयांगि सेवा असि अखोई तौदुना लाक्सबनी असेंबदी होगिबा चही सिंग कया असि अखोई कोविड-19 पेंडेमिक नंबर मोइदुना मपुंग फान पांथोकपा ngamkhidre adubu hogiba chahi last haitara hogi basanti puja se sidadi khazan ngapung phadra ka su khoina akhoi mayamda haiba puja se khoina kathok chaki aduga yamna su episode tawiraki nona hogi hadaki no si su ka puja si su longchunggi phim si taramdragadi ngasi teliba khoigi missing se special ani gumedi helangodra haiduna khanjai aduga khoigi puja si manthokpa ngamna honabada makai kayadagi mateng pibirei maru na khoi honorable chief minister na mak saitagi su lambi thong adagi ate kaya su khoi mateng pangbirei aduga khoigi electricity department akhoi su mai sing si sangaina pina na bidamakta chawba thodang lobiki public health engineering department su ising asi watana bhaiduna underground ti ko khopi dana koi ngasi boda hanagi sing awaba lerem singal su department sina su yamna matang bambirki maruina koi security department su patanu da thokna ba arum kayang pakha biduna ngasi gi puja se shanti oina ingna tamna chathanna ba mokba khoina su chawar ba tholang chawba tholang kya logi ki masjid natana koi impact divina su masi lingbi tuna sigi puja si maram da chawar ba tholang logi duna corporate of life bi tamakta koi impact bi su hanana thagap ba koi phangtok chari aro bodo koina aina hajan bari masigi mayam famda mangairaba amal haraw tayam laba puja ma oidi ba haina su mayam famda bojal bijari boile bolena puja asina koi shanti communal harmony mara tamna ingna koi leiba odasinu haina ai mayam famda ai thamjani करी इसाइनो नखोई थौगल तौदोइजा इमागीदमक्ता अखोइना कनगौरगी ओइना कनो इमागी सेवा मते अमक्तंग कनो थौगन तौगदो करम्बो इरा सुबाइगी सनावला पेरक सुबना सुमाने इमागी थौगल तौबे मसिंगा मे अंगांगा दे दुम तौरे लाइक खरमरो खरमरे करी बोनी रे मयामने करी नो खराइ बिरो
나대 떠봐 누가야 커봐 나야 허리도 누가야 반짝게 한번 더 비타길로 이거죠. ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯕꯣꯔ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯁꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯛꯏꯕꯁꯤ ꯂꯥꯏꯕ ꯑꯩꯈꯣꯏ ꯂꯥꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯏꯃꯥ ꯗꯨꯔꯒꯥ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯗꯦꯕꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯟꯅꯔꯤꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯒꯣꯗꯅ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯖꯥꯠ ꯕꯤꯖꯥꯠ ꯑꯝꯇ ꯈꯥꯏꯗꯅ ꯂꯥꯛꯏꯕꯁꯤꯗ ꯉꯁꯤꯗꯕꯨ ꯅꯨꯡꯁꯥ ꯁꯥꯗꯕꯒꯤ ꯁꯥꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗꯗꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯤꯗ ꯏꯁꯣꯔꯕꯨ ꯊꯥꯖꯕꯅꯤꯅ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯂꯝꯕꯤꯁꯤꯗ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯂꯥꯏꯅꯨꯡꯗ ꯆꯪꯕ ꯈꯣꯠꯄꯗꯒꯤ ꯇꯣꯉꯥꯟꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯕꯅꯤꯅ ꯄꯪꯁꯤꯡ ꯊꯥꯖꯕꯁꯨ ꯌꯥꯗꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯧ ꯑꯃ ꯃꯊꯪ ꯊꯥꯖꯤꯟꯕ ꯑꯗꯨꯕꯨꯗ ꯁꯥꯡꯅ ꯂꯝꯕꯤ ꯂꯝꯗꯥꯡ ꯂꯥꯛꯄ ꯑꯋꯥ ꯑꯅꯥ ꯌꯥꯎꯕ ꯍꯅꯨ ꯍꯅꯥ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯄꯅꯤ나 ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯣꯛ ꯑꯄꯟ ꯋꯥꯟꯗ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯁꯤ ꯍꯥꯡꯖꯕꯅꯤ ꯐꯥꯔꯁ ꯑꯦꯗ ꯄꯣꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯗꯣꯛꯇꯔꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯄꯤꯒꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯔꯦꯗꯤ ꯇꯧꯖꯩ ꯑꯗꯨꯒ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯑꯦꯝꯕꯨꯂꯦꯟꯁ ꯃꯌꯥꯝꯒꯁꯨ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯇꯧꯅꯖꯩ ꯑꯩꯈꯣꯏꯅ ꯊꯣꯛꯈ꯭ꯔꯒꯁꯨ ꯃꯣꯏ ꯂꯩꯍꯧꯅꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯦꯠꯁꯟ ꯈꯣꯠꯆꯟꯅꯕ ꯁꯤꯒꯨꯝꯕ ꯋꯥꯟꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯖꯅꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯕꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯂꯩꯔꯝꯕꯅꯤꯅ ꯑꯃꯨꯛ ꯀꯣꯚꯤꯗꯀꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯕꯣ ꯃꯌꯥꯝꯁꯤ ꯀꯣꯚꯤꯗ ꯀꯣꯝꯊꯣꯔꯛꯄꯒꯤ ꯍꯧꯅꯕ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯕꯣꯔ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯏꯁꯥꯁꯤ ꯌꯥꯔꯤꯈꯩ ꯁꯣꯛꯇꯅꯕ ꯂꯥꯛꯅꯕꯤꯕ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯌꯥꯎꯔꯛꯑꯒꯗꯤ ꯃꯣꯏꯕꯨ ꯁꯦꯞ ꯑꯣꯏꯅꯕ ꯂꯥꯛꯃꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯩꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯍꯜ ꯅꯨꯄꯤ ꯌꯥꯎꯕꯤꯔꯒꯁꯨ ꯑꯍꯜ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯔꯒꯁꯨ ꯂꯥꯛꯃꯤꯟꯅꯕ ꯀꯥꯡꯕꯨꯅ ꯍꯥꯟꯅ ꯁꯦꯟꯅꯕꯤꯕ ꯑꯃ ꯆꯪꯉꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯈꯣꯠꯄ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯂꯩꯖꯔꯤ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯂꯣꯏꯅꯃꯛꯁꯤꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯒ ꯄꯨꯝꯅꯃꯛ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯗꯦꯕꯤ ꯏꯃꯥꯁꯤꯕꯨ ꯈꯨꯔꯨꯝꯕꯁꯦ ꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯗꯤ ꯈꯨꯠꯂꯥꯛ ꯑꯃꯗꯤ ꯈꯦꯠꯅꯩꯀꯣ ꯍꯥꯟꯅꯅ ꯃꯤꯁꯦ ꯆꯝꯐꯨꯠ ꯂꯥꯛꯄ ꯍꯧꯖꯤꯛꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯅ ꯂꯥꯛꯄꯁꯦ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯑꯒ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅꯤꯅ ꯁꯤꯒꯤ ꯐ꯭ꯂꯣ ꯑꯃ ꯂꯩꯕꯁꯤꯗꯤ ꯌꯥꯝ ꯐꯩ ꯐ꯭ꯂꯣ ꯂꯩꯕꯅꯤꯅ ꯁꯤꯗ ꯄꯧ ꯅꯝꯗꯦꯕ ꯃꯇꯝ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕ ꯃꯇꯝ ꯑꯃ ꯂꯩꯕ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤꯅ 10 ꯐꯥꯎ ꯍꯦꯛ ꯆꯤꯟꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 1 ꯃꯇꯨꯡꯗ ꯍꯦꯛ ꯆꯤꯟꯕ ꯑꯗꯣ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐ꯭ꯂꯣꯁꯤ ꯆꯥꯡ ꯑꯃꯗ ꯃꯤꯁꯦ ꯂꯥꯛꯑꯦꯕ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯧ ꯅꯝꯕꯒꯤ ꯁꯤꯁꯇꯦꯝ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯤꯔꯒꯗꯤ ꯂꯣꯏꯅꯃꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯁꯨꯝ ꯆꯠꯊꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯣꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤ ꯑꯩꯈꯣꯏ 90ꯃꯨꯛꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯋꯦꯁ ꯉꯥꯛꯇꯅꯤꯀꯣ ꯂꯥꯛꯆꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯦꯟꯅ ꯆꯤꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯉꯝꯖꯩ ꯃꯣꯏ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕ ꯉꯝꯖꯩ ꯑꯗꯩ ꯑꯦꯅꯤ ꯁꯤꯁꯇꯦꯝ ꯑꯦꯅꯤ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯗꯤ ꯋꯥꯠꯄ ꯂꯩꯖꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯕꯣꯔꯁꯦ ꯑꯩꯈꯣꯏ ꯔꯦꯗ ꯀ꯭ꯔꯣꯁꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯥꯔꯁ ꯑꯦꯗ ꯄꯣꯁ ꯍꯥꯡꯅ ꯂꯥꯛꯄꯁꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯀꯨꯝꯁꯤꯁꯤ ꯅꯣꯡ ꯆꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯂꯥꯛꯄꯁꯤ ꯈꯔꯗꯤ ꯍꯟꯊꯔꯁꯨ ꯆꯍꯤ 2ꯃꯨꯛꯁꯤ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯦꯃꯤꯛꯇꯨꯅ ꯂꯥꯛꯅꯔꯨꯗꯕꯗꯨ ꯌꯦꯡꯉꯒ ꯐꯅ ꯌꯥꯝꯅꯕꯨꯗꯤ ꯂꯥꯛꯏ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯤ ꯂꯥꯛꯏꯁꯤ ꯄꯨꯡ 10ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ 8,000-9,000ꯗꯤ ꯁꯨꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯧ ꯅꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯝꯕꯗꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯤ ꯄꯨꯡ 3:90 ꯁꯟꯗꯤ ꯄꯨꯖꯥ ꯕꯣꯔ ꯂꯩ ꯍꯥꯏꯕꯅꯤꯅ 3ꯒꯤ ꯑꯗꯨꯋꯥꯏꯗꯗꯤ VIPꯁꯤꯡꯁꯨ ꯂꯥꯛꯅꯤ ꯑꯗꯨꯒ ꯀ꯭ꯔꯥꯎꯗꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟꯁꯤ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯥ ꯆꯥꯕꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯂꯦꯛꯊꯕ ꯈꯣꯠꯊꯕ ꯋꯥꯟꯊꯕꯗꯣ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯎꯗ꯭ꯔꯤ ꯁꯤ ꯈꯛꯇꯪ ꯊꯝꯖꯒꯦ
뭐. 오늘은 하이브리 약간의 호시에 보일라가 진짜 타드나. 여기는 cây nó quang cầu. 보일라 못 타는. 그러니까 다행히正常지 사진 찍는 게 의여사. nung maraksida mayam si loi lại này ko nung suram de sa ke ne yam da nung suram de yam da kevi ki kendra ni ha Ini sendiri ni yang sahur ni kalau sahur ni ngau ni. kevi ki kero amal lai ni thap yam to ban ba 한
ꯑꯩꯈꯣꯏꯒꯤ ꯁꯟꯙꯤ ꯄꯨꯖꯥ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯔꯤ ꯂꯩꯅꯅ ꯏꯃꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯁꯟꯙꯤ ꯄꯨꯖꯥꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯥꯏꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗ ꯏꯃꯥꯅ ꯃꯗꯨꯒꯨꯝꯕꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯃꯥꯗꯒꯤ ꯃꯗꯨ ꯕꯣꯔꯗꯨ ꯅꯤꯔꯒ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯪꯅ ꯆꯤꯡꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯒ ꯑꯃꯒ ꯌꯥꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯅꯤꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯊꯦꯡꯛ ꯌꯨ Kem Ha, lepa kem kuire. pung kya phare Pung ani mung phare. kai phawai smaina dai khom bogi wa se kai phawai chada Yang wai. kai ha ningi mai wa mara dai khom bogi ma Saja kar saja jauh yum janinge. kai ba ha kya kure lepa Yam chi kuire da. Yam kuire. pung kya phare Pung ani phar dor. ngai jong wa ba Wai. Sige to. kai ha ningi Kaya ai de. Yam kuina lepa bani na ne. Bor phajaba am piro. por kya myo la ba ꯑꯁ ꯉꯁꯤꯒꯤ ꯄꯣꯠ ꯌꯣꯟꯁꯤꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯄꯣꯠ ꯌꯣꯟꯕ ꯌꯥꯗꯦꯗ ꯃꯤꯁꯦ ꯑꯌꯨꯛꯇ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯤꯅ ꯐꯨꯜꯂꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯌꯨꯒꯤꯅꯦ ꯃꯣꯏ ꯏꯟꯅꯕꯗ ꯄꯣꯠ ꯑꯃꯇ ꯁꯤꯠꯇꯦꯕ ꯃꯣꯏ ꯏꯟꯅꯕ ꯃꯌꯥꯝꯁꯦ ꯎꯕꯁꯤꯗ mamanga yengnabada hantakki pot sitche kamai toke mamanga hantakka kana heli ꯃꯃꯥꯡꯒꯤꯅ ꯌꯥꯝ ꯍꯦꯟꯅ ꯐꯖꯅ ꯁꯦꯠꯂꯦꯕ ꯍꯟꯗꯛꯃꯨꯛꯀꯤꯗꯤ ꯁꯦꯠꯇꯦ ꯍꯟꯗꯛꯃꯨꯛꯀꯤꯗꯤ ꯅꯣꯡꯁꯤꯅꯕ ꯅꯣꯡꯁꯤ ꯆꯨꯕꯒꯗ ꯃꯤꯁꯦ ꯑꯌꯨꯛꯁꯨ ꯂꯥꯛꯇꯦ ꯑꯗꯩ ꯍꯧꯖꯤꯛ ꯏꯟꯅꯕꯁꯦ ꯃꯉꯥꯏꯔꯦ madi kayam kuira sumaina pot sumaina lagi thorum ka mai le na pot ka jolok ja ꯃꯁꯦ ꯆꯍꯤꯅꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯃꯧ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯦ ꯑꯗꯨꯗꯨꯅ ꯑꯔꯦꯝꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯁꯨꯝ ꯂꯥꯏꯒꯤ ꯁꯦꯕꯥꯁꯦ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯏꯃꯥꯟ ꯇꯧꯔꯤꯁꯦ ꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯈꯣꯡꯗꯩꯅꯦ ꯂꯥꯏꯒꯤ ꯃꯈꯣꯡꯗꯩꯅꯦ
반갑시게. 빨리 신경따래 니빠니 요올라. 디게 아니올래. nga랑 mga tru ngo yol. 이마나 시다 다들이 봐 샘포 두더기 까네 칸브라 그마이 더우야. Ma kana de yoli me. Kana de yoli. 그냥 그 미래 수마이나 뭐 밤지다 수마이나 뭐이기 포세. 자히네 따래 니빠니 수레 바고 나래 만ung 좀 레페고. 아데 하죠 digde munga chi tawre pha phamme. 마망도 칠키보 보실까 한딱 깎아나니 헬리야. 아데 칸디 로라 티예데 디칸디 우주 바우드디 가도 타우디바 포토 라이리 미네바 요온디 요라키니 폴로이 비야예바 mayam hojik fabuda hiangthang borgi lairemgi bonumi ase chathariba bogi thoromase hojik fabudadi asoyangam yaudri aduga koi chathariba borgi thoromasida asoyangam yauduna maina ko security makedegi yam kana senajari aduna sogi ngomandagi makhatana chathagodurba sesu thokpidaba haina koi sogi mafamda khoromjari aduga mayam praja mayam nasu magi ani pamba lai khorombiraga tek kaidana yumda hanbigina ba adu koi appeal tawjari 각king